ꯑꯃꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯗꯧꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯉꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯐꯣꯔꯠ ꯐ꯭ꯂꯣꯔꯗ ꯅꯠꯇ꯭ꯔꯥ ꯁꯝ ꯀꯩ ꯀꯛꯑꯒ ꯌꯣꯡ ꯃꯥꯟꯅꯕꯗ ꯃꯔꯛ ꯃꯔꯛꯇ ꯅꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯣ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯩꯒꯤ ꯁꯤꯗ ꯆꯪꯉꯣ ꯁꯝꯁꯦ ꯀꯛꯑꯀꯥꯟꯗ ꯀꯔꯤ ꯐꯤꯕꯝ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯗꯕꯜ ꯆꯤꯟ ꯌꯧꯔꯦ ꯑꯗꯨ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯔꯤ ꯃꯥꯅꯦ ꯃꯤ ꯌꯥꯝ ꯂꯥꯛꯏꯗꯅ ꯀꯁꯇꯃꯔꯁꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯁ꯭ꯇꯥꯐꯅ ꯀꯧꯔꯛꯄ ꯉꯥꯏꯔꯤ ꯃꯤ ꯆꯤꯜꯂꯤꯕ ꯃꯥꯜꯂꯦ ꯀꯩꯝꯇ ꯆꯥꯔꯛꯇꯦ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯑꯃꯈꯛꯇꯪꯗꯤ ꯑꯗꯨꯝ ꯆꯥꯔꯛꯇꯦ ꯅꯪꯗꯤ ꯀꯩꯝ ꯅꯪꯗꯤ ꯆꯥꯔꯝꯃꯔꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯦ ꯀꯩꯅꯣꯝ ꯂꯝꯕꯤꯗ ꯀꯩꯅꯣꯝ ꯆꯥꯔꯁꯦꯅ याद नहीं झूठ बोल रहा है याद तो मैं याद काम करने तो बोले मणिपुर ओ सी अखोई सी सर्विस मणिपुर दैनी हाबा अदो आइगदि वर्ड वा थादे खुमा इरा आइगोदि तुम इंग्लिश सन हाइरे एबा आइना तुम तांगुल मानबा मयाम अखोई आई सम कक्पसु लोइदे ओ नसिदे
ꯑꯃꯗꯤ ꯇꯧꯔꯦ ꯍꯁꯀꯤ ꯑꯗꯨꯅꯦ ꯍꯁꯀꯤꯁꯦ ꯏꯁ ꯀꯨꯇꯨ ꯍꯣꯏ ꯃꯥ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯤꯁꯨ ꯍꯣꯏ ꯐꯖꯩ ꯌꯥꯝ ꯑꯧ ꯏꯪꯒ ꯏꯪꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯤꯟꯕ ꯅꯠꯇꯕꯅꯤꯅꯀꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯒ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏꯗ ꯃꯥꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ 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 ꯄꯨꯟꯁꯤꯒꯤ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯤꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯜꯂꯦꯉꯣ ꯁꯤꯗꯤ ꯄꯨꯔꯥ ꯂꯩꯀꯥꯏ ꯆꯦꯛꯀꯣꯟꯒꯨꯝꯕꯀꯣ ꯑꯉꯥꯡꯗ ꯀꯅꯥ ꯍꯥꯏꯕ ꯑꯉꯥꯡꯗ ꯀꯅꯥ ꯍꯥꯏꯕ ꯑꯉꯥꯡꯗ ꯀꯅꯥ ꯍꯥꯏꯅꯣ ꯍꯔꯥꯎꯔꯤꯕ ꯍꯔꯥꯎꯔꯤꯕ ꯃꯃꯤꯠꯀꯁꯦ ꯍꯔꯥꯎꯔꯤꯕ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥꯕ ꯅꯪ ꯆꯣꯡꯈꯠꯂꯦ ꯌꯦꯡꯉꯣ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯌꯧꯕꯒ ꯕꯦꯔꯥ ꯇꯥꯔꯦ ꯀꯤꯂꯣꯃꯤꯇꯔ 2-3 ꯈꯣꯡꯅ ꯂꯥꯛꯏꯅꯦ ꯏꯪꯃꯟꯕꯅꯅꯦ ꯈꯣꯡꯅ ꯂꯥꯛꯑꯒ ꯁꯨꯝ ꯁꯥꯒꯠꯍꯟꯒꯦꯅ ꯂꯥꯛꯏꯅꯦ ꯋꯥꯔꯦ ꯆꯥꯃꯨꯛ ꯊꯣꯡꯉꯨꯔꯅꯤ ꯁꯝꯁꯦ ꯀꯛꯊꯠꯂꯦ ꯁꯝꯁꯦ ꯀꯦꯟꯃꯟꯗꯅꯅꯦ ꯑꯩ ꯁꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒꯤ ꯂꯨꯝꯃꯟꯕꯒꯤ ꯀꯣꯛ ꯆꯤꯛꯑꯦꯕ ꯁꯤ ꯀꯛꯊꯠꯄꯗ ꯉꯥꯛꯇꯪ ꯌꯥꯡꯒꯗꯣꯏꯅꯦ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯄꯩꯁꯥ ꯇꯤꯡꯈꯩ ꯄꯩꯁꯥꯁꯤꯗ ꯊꯥꯗꯕꯁꯦ ꯁꯅꯥꯗ ꯑꯣꯏꯕ ꯅꯍꯥꯟꯅ ꯑꯗꯨꯅ ꯆꯥꯃꯨꯛ ꯊꯣꯡꯉꯨꯔꯒꯦ ꯈꯨꯠꯆꯥꯎꯁꯦ ꯏꯁꯀꯤꯟꯁꯨ ꯂꯩꯔꯦ ꯃꯁꯔꯨꯝ ꯀꯥꯡꯒꯧ ꯕꯤꯟꯁꯅꯦ ꯍꯋꯥꯏꯊꯔꯥꯛꯅꯦ ꯃꯁꯔꯨꯝꯅꯦ ꯀꯥꯡꯒꯧ ꯉꯧꯔꯦ ꯍꯪꯒꯥꯝ ꯑꯃ ꯆꯝꯊꯣꯡ ꯊꯣꯡꯉꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯃꯣꯔꯣꯛ ꯃꯦꯠꯂꯦ ꯆꯥꯔꯒꯦ